ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯒꯦꯜ ꯅꯥꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯔꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯦꯂꯩꯅ ꯑꯍꯥꯟꯕꯒꯤ ꯆꯤꯡꯂꯣꯟ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡ ꯑꯅꯤꯁꯨꯕ ꯆꯤꯡꯂꯣꯟ ꯑꯗꯨꯕꯨ ꯀꯥꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯃꯁꯥꯗ ꯇꯨ ꯆꯨꯡꯕ ꯐꯥꯎꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯈꯔ ꯂꯥꯞꯇꯛꯅ ꯃꯈꯣꯏ ꯈꯔ ꯃꯐꯤ ꯊꯣꯡꯗꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯂꯦꯡꯕꯥꯟ ꯑꯗꯨꯗ ꯁꯥ ꯃꯥꯟꯕ ꯈꯔ ꯌꯥꯟꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯂꯩ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯦꯂꯩꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯞ ꯆꯞ ꯂꯦꯞꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯃꯦꯂꯩ ꯀꯤꯔꯗꯨꯅ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯃꯅ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯂꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯀꯗꯥꯏꯗꯒꯤ ꯃꯅꯝꯅꯣ? ꯑꯁꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯅꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦꯅ꯫ ꯍꯥꯎꯈ꯭ꯔꯅꯤꯗ ꯀꯥꯟꯅꯗꯦ ꯏꯇꯥꯁꯥ, ꯇꯥꯔꯤꯕ ꯃꯅꯝ ꯅꯝꯂꯤꯕ ꯑꯍꯥꯎꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯅꯝ ꯑꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯨꯡꯒꯨꯜꯂꯤꯔꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯐꯥꯁꯦ ꯍꯥꯏꯅꯔꯗꯨꯅ ꯃꯦꯂꯩꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯆꯪꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯃꯅ ꯑꯁꯨꯛ ꯀꯟꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤꯗꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯀꯔꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯑꯣꯏꯒꯦꯔꯥ ꯈꯨꯌꯨꯝꯂꯥꯏꯕꯨ ꯑꯣꯏꯒꯦꯔꯥ, ꯉꯁꯤꯗꯤ ꯏꯇꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯦꯛꯇ ꯐꯥꯔꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯈꯥꯡꯅ ꯅꯣꯛꯂꯗꯨꯅ ꯃꯦꯂꯩꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯎ ꯃꯔꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯦꯂꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯪꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯦꯂꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯦꯂꯩ ꯉꯁꯥꯏ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯎꯠꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯎꯠ ꯈꯔ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯥꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯎꯠ ꯑꯗꯨꯅ ꯆꯥꯏꯁꯤꯟꯕ ꯃꯇꯝꯗꯗꯤ ꯃꯦꯂꯩ ꯃꯃꯤꯠ ꯑꯗꯣ ꯊꯨꯞꯄꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯑꯣꯜꯂꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯦꯂꯩ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯂꯦꯞꯂꯗꯨꯅ ꯃꯉꯣꯟꯗ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯂꯩꯅ ꯎꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯐꯤ ꯊꯣꯡꯗꯕꯁꯤꯡ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯃꯍꯥꯛꯀꯤ ꯃꯇꯧꯒꯨꯝ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯦꯡꯅ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯂꯩꯁꯨ ꯃꯁꯥꯅ ꯉꯛꯅ ꯈꯟꯖꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯂꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯂꯣꯠꯇꯨꯅ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯒꯨꯝ ꯁꯛꯇꯝ ꯑꯇꯣꯞꯄ ꯂꯧꯗꯨꯅ ꯂꯩꯔꯤꯕ? ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯩ ꯖꯥꯗꯨ ꯃꯤꯇ꯭ꯔꯪ ꯍꯩꯕꯇ ꯅꯠꯇꯅ ꯃꯈꯣꯏ ꯃꯁꯥꯗ ꯁꯛꯇꯤ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯆꯦꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯦꯂꯩꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯅꯨꯔꯥꯕꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯦꯂꯩꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯆꯥ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯅꯣ? ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯀꯔꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯖꯥꯇꯤ ꯇꯥꯏ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯃꯗꯤ ꯃꯁꯥꯗ ꯁꯛꯇꯤ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯆꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯛꯇꯤ ꯆꯦꯟꯗꯕ ꯃꯈꯣꯏꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯁꯛꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫
Karigumada atopa jati atopa taibang miyoibana akhoi bu chingmai asida lei haiba khangkhrabadi akhoi bu maru phangna muthanaba honar ka dauribani maram masina akhoina atopa jibagi matawgum oladuna sathiba atopa jibagi mataw amagum oladuna taibang miyoiba singdagi kanjanaba haibadi taibang miyoiba sing asina akhoi bu kina khangna chatnanaba saklotun leiribani aduga nupi macha nangna khangadaba amana mafam asida leiba akhoi miyoiba jati sing asisu kanglup ani thokna khaidoido Jingi matonda tariba kanglup sing asina sathi raba achauba sa kai wonduna taibang miyoiba kaisu khangjadaba kayabu phaduna chaido adubo aikhoidi sumna tangi taibang miyoiba singna changwakpa ngamdanaba saklon lawba khaktani kariguma matamda nahangna sida leiba se makoina thengnakiba thoklabadi nangbu makoina khudakta hatpikhidauribani asumna miyoi sing aduna hairakpa aduda melaidi masada angakpa amadi pakhatpadana thankhre masigi matung melaina wa makha amu taraklami adudi chingdol asida aidi karamna langani asuk chawraba sakai sing asiga aina karamna thengnagani karigumba makhoiga thengnanaba upai leirabadi aingonda amukta takpiyu nupi macha makhoibu maithiba pinaba upai lei karigidi leitani adubu pikraba nupi macha nanguba amana achau achauba sa kai sing aduga thengnaba haibrudi laina thokloiko phana oiduna sumelai chingmai adu landabadi yadabani na mahak kari upai no haibadu miyoi sing aduda yamna kumna hanglami asumna melaina miyoi sing aduda hangluba matamdadi ikhang khang hodana mahaki akoibada lepliba miyoi sing adu masa aduda tapna changsilakladuna karigumba machin sing aduda murung soladuna melaigi hakchang aduda makhoi khobak sing adudagi mengal amamam kapthorakladuna melaigi masa aduda pulap changkhiduna makhoigi mawong mataw saban amadi makhoina setliba chariba amadi samgi mawong chamana na melaibu olhalame melai makhoina tawriba adu karino haiba mahagyan tabangam lamkhide asumna melaibu makhoi mayam aduna makhoiga chammanaba mawong mataw ama olhalaba matung asumna wa makha amu taraklami nupi macha nangna makhoibu thengnaninglabadi akhoigi irakta numit kharani di yamdrabada numit marini di leitaba yaroi maramdi mafam asida tawriba amadi chatnariba niti niyom sing ase nakhoigi miyoiba marakta tawriba sing aduga onthona khenakre masina maram oiraga numit kharani asigi manungda laibak asida karamba amadi karamna tawduna karamba niti niyom sing chatpagi habado nangna khangdoklaba matung mafam aduda yauraga makhoibu maithiba piraba matung nangna chingase lanthokpa ngamgadauribani asumna mafam aduda thengnariba miyoi sing aduna haibadusu melaina yaraduna makhoigi marakta melai adu chakhirami somdana kamdauri nushithoigi mapa khamba amadi nushithoigi mamaton tathon makhoi ani edu nushithoina adumna nungalakpada thiba khangdaba aduda makhoi lekai mayam takladuna koithi thinari thiba yaba thiraba matung phamalaktraba adudadi lekai mayam sing adu hayeng oina thirasi ngasigi thiba yaba thire phangdrabanina makhoisu thabak leinai haiduna mayum changnakhirami masidagi khamba amari tathochu upai leitraduna mayum lomda mu changlaklami asum mayumda lakpagi lambida tathona khambada kana ngangle ho chelamani nacha nupido mama asibadu laudana yamna irang pui batawdi iman mandarane imon mona laisinaraga nupada irang taw yamna hai nupi manabu ahinga mahalaktana ahingda lona thokraga asumna halaktaba haunabro pharoye nahanda makhoi mababungda aina haijabaduni nacha nupi se mayum ko palankro haiduna hojikti pharaini lekai mayam mamang asida maise phawra mu hek paidana hai nupi ngahakta tumina layo aise ko se mathai yana sari bijani yumda nacha senarga lehauba nangna waraktana karigino aigonda hojik amu tainaribabo yumda lehauba yumgi yumburembi haibasidi macha singado phanaba senagadamni adudi natradana nangna nachado kayadi thina tawbikhre hai nupi aibu wayamna makha ta halakanu nangna aingonda yani hadina pangtau torakpado aina nongma sarakpa numit amadadi ko nang napam yagodoribani ichado nangna thina tawbibadagi nangna senabidabadagi mangkhibani ichado hayengi numitta phangnaba thirakadabani
ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯈꯝꯕ ꯑꯗꯨ ꯇꯥꯊꯣꯠꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ ꯇꯥꯊꯣꯠꯁꯨ ꯃꯆꯤꯟ ꯑꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯄꯩꯊꯣꯛꯇꯨꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯈꯝꯕꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯊꯟ ꯃꯊꯟ ꯃꯍꯩ ꯃꯍꯩ ꯉꯥꯡꯅꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯇꯥꯊꯣꯠ ꯍꯥꯏꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣ ꯅꯨꯡꯁꯤꯊꯣꯏꯗꯣ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯂꯣꯟꯅ ꯇꯥꯟꯊꯣꯛꯈꯤꯔꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕ ꯋꯥꯃꯟꯗꯅ ꯑꯉꯥꯡꯗꯣ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯕꯁꯨ ꯈꯪꯗꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯃꯊꯟ ꯃꯊꯟ ꯃꯍꯩ ꯃꯍꯩ ꯉꯥꯡꯅꯔꯤ ꯀꯔꯤꯒꯤꯗꯤ ꯉꯥꯡꯅꯔꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯥꯡꯅꯍꯟꯕꯅꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯁꯤꯡꯗꯤ ꯅꯠꯇꯕꯅꯤꯅ ꯊꯑꯣꯏꯅ ꯑꯣꯟꯖꯤꯟꯗꯨꯅ ꯍꯥꯏꯔꯨꯕ ꯌꯥꯗꯕꯒꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯁꯣꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯅ ꯍꯜꯂꯛꯇꯕ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯇꯥꯊꯣꯠꯇꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯀꯥ ꯂꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯕ ꯐꯪꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯈꯝꯕꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯆꯥꯅꯨꯄꯤꯗꯒꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯈꯪꯗꯕ ꯃꯈꯩ ꯑꯗꯨꯝ ꯎꯡꯗꯨꯅꯇ ꯂꯩꯔꯝꯃꯤ ꯈꯝꯕ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯅ ꯃꯤꯔꯥꯏꯔꯨꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯨꯝ ꯈꯜꯂꯨꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯈꯤꯗꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯈꯝꯕ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯅꯕ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯤꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯈꯩꯗꯤ ꯌꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅꯗꯤ ꯈꯝꯕ ꯑꯃꯗꯤ ꯇꯥꯊꯣꯠꯄꯨ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯌꯥꯔꯛꯂꯝꯈꯤꯗꯦ ꯈꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯕ ꯉꯝꯂꯝꯈꯤꯗꯦ ꯀꯔꯝꯅꯕꯨ ꯉꯝꯂꯨꯒꯅꯤ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕꯅ ꯃꯍꯥꯛꯅ ꯐꯪꯖꯕꯅꯤ ꯈꯝꯕ ꯃꯥꯅ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨꯒ ꯇꯧꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡꯁꯤꯡ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯃꯇꯨꯡ ꯐꯥꯎ ꯅꯨꯡꯁꯤꯊꯣꯏ ꯐꯪꯂꯛꯇꯕ ꯑꯗꯨꯗ ꯈꯝꯕꯗꯤ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯁꯣꯝꯗ ꯇꯥꯊꯣꯠꯇꯤ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯗꯅ ꯃꯍꯥꯛ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯃꯊꯟꯇ ꯆꯥꯛ ꯆꯥꯊꯣꯛꯂꯗꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯈꯝꯕꯒ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯐꯪꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯜꯂꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯊꯤꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯈꯝꯕꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯗꯨꯅ ꯏꯇꯨꯛ ꯇꯨꯛꯊꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯇꯥꯊꯣꯠꯅ ꯃꯥꯏ ꯄꯥꯕꯨꯡ ꯊꯤꯕꯤꯔꯨꯔꯅꯨ ꯅꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯕꯅꯤ ꯂꯣꯟꯅ ꯂꯣꯠꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗ ꯀꯅꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯍꯤꯡꯗ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯐꯪꯒꯗꯕ ꯃꯑꯣꯡꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯂꯩꯔꯝꯒꯗꯕ ꯅꯠꯇꯦ ꯁꯍꯔ ꯇꯥꯅ ꯆꯠꯂꯝꯂꯒꯅꯤ ꯑꯗꯨꯝꯅ ꯇꯥꯊꯣꯠꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯝꯕꯗꯤ ꯃꯆꯥꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯤꯕ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕꯗꯨꯗ ꯌꯥꯔꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯄꯨꯂꯞ ꯐꯨꯒꯠꯂꯗꯨꯅ ꯈꯪꯍꯧꯗꯦ ꯇꯥꯊꯣꯠꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯝꯕꯒꯤ ꯈꯨꯕꯥ ꯑꯆꯧꯕ ꯑꯗꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯍꯦꯛꯇ ꯊꯥꯖꯤꯟꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯊꯣꯠ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯜꯂꯗꯨꯅ ꯑꯁ ꯑꯌꯨꯃꯥ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯑꯗꯨꯛ ꯀꯟꯅ ꯊꯥꯕꯤꯔꯛꯂꯤꯕ ꯑꯗꯨꯕꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯈ꯭ꯔꯒꯦ ꯅꯆꯥꯅꯨꯄꯤꯗꯣ ꯅꯈꯣꯏꯅ ꯊꯤꯕ ꯑꯗꯨꯕꯨ ꯐꯪꯕ꯭ꯔꯣ ꯑꯔꯥꯞꯄꯗ ꯁꯍꯔ ꯇꯥꯅ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯕꯕꯨ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯒꯦ ꯅꯨꯄꯤ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯪꯅ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕꯗꯣ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯑꯁꯤꯗ ꯉꯥꯡꯂꯛꯀꯅꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯏꯃꯨꯡ ꯑꯁꯦ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯈꯤꯕꯅꯦ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨꯁꯨ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯌꯥꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯗꯨꯕꯨ ꯅꯪ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯃꯄꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨꯁꯨ ꯅꯪꯅ ꯊꯥꯗꯠꯈꯤꯕꯅꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏ ꯃꯄꯥꯒꯤ ꯈꯨꯠꯇ ꯍꯦꯛ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯕ ꯅꯪ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯇꯥꯊꯣꯠ ꯃꯍꯥꯛꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕ ꯃꯈꯩ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯜꯂꯗꯨꯅ ꯈꯝꯕꯅ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯊꯨꯅ ꯁꯥꯎꯅ ꯆꯪꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯦꯂꯩ ꯑꯗꯨ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯒꯤ ꯇꯣꯞꯅ ꯂꯩꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯗꯨꯅ ꯅꯨꯃꯤꯠ 4-5 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕ ꯆꯠꯅꯔꯤꯕ ꯂꯤꯆꯠ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯂꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯃꯦꯂꯩꯗ
ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯑꯃ ꯄꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯦꯡꯉꯨ ꯅꯨꯄꯤ ꯃꯆꯥ, ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯦ ꯍꯨꯒꯨꯝꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯏꯁꯤꯡꯅꯤ꯫ ꯃꯁꯤꯅ ꯐꯠꯇ꯭ꯔꯕ ꯁꯥ ꯑꯆꯧ ꯑꯆꯧꯕ ꯑꯣꯟꯕ ꯉꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅꯕ ꯁꯥꯗꯣꯝꯁꯤꯡ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯗꯨꯅ ꯃꯁꯤꯕꯨ ꯃꯈꯣꯏꯗ ꯄꯤꯖꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯥꯗꯣꯝꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛ ꯆꯥꯈꯤꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯋꯥꯟꯊꯔꯗꯨꯅ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯕ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ, ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯍꯩ ꯆꯦꯜꯂꯕ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯎꯍꯩꯗꯕ ꯇꯧꯍꯩꯗꯕ ꯀꯌꯥ ꯑꯃꯁꯨ ꯎꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯃꯤꯠ ꯃꯃꯥꯡꯗ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯀꯅꯥ ꯑꯃꯠꯇ ꯊꯥꯖꯕ ꯌꯥꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯊꯥꯖꯕ ꯌꯥꯗꯦꯀꯣ꯫ ꯅꯁꯥꯅ ꯃꯨꯟꯅ ꯈꯟꯊꯔꯗꯨꯅ ꯅꯁꯥꯕꯨ ꯐꯥꯊꯖꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯆꯤꯡꯂꯣꯟ ꯑꯁꯦ ꯂꯥꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎ ꯁꯥꯡꯂꯕ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯁꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯕꯨ ꯅꯪꯅ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯅꯪꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛ ꯄꯥꯏꯈ꯭ꯔꯕꯗꯤ ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ, ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯦꯂꯩꯁꯨ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯝꯂꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯗꯨꯅ ꯃꯍꯥꯛꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯨꯒꯗꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯝꯕꯣ ꯑꯗꯨꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯗꯨꯅ ꯆꯤꯡ ꯃꯇꯣꯟꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯦꯂꯩꯅ ꯆꯠꯈꯤꯕ ꯑꯗꯨ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯈꯟꯖꯩ, ꯃꯦꯂꯩꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯃꯥꯡꯗꯨꯅ ꯇꯣꯛꯂꯒꯗ꯭ꯔꯥ? ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯄꯥꯈꯠꯇꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯅꯨꯔꯥꯕꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯊꯥꯖꯕ ꯊꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯦꯂꯩꯕꯨ ꯊꯥꯈꯤꯕꯅꯤ꯫ ꯃꯦꯂꯩꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯧꯔꯛꯄꯗꯗꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯖꯨꯒꯣ ꯋꯥꯏꯔꯣꯡ ꯆꯥꯗꯕ, ꯃꯈꯣꯡ ꯃꯈꯨꯠ ꯃꯃꯤꯠ ꯃꯃꯥꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯁꯥꯒꯨꯝ ꯃꯤꯒꯨꯝ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯌꯣꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯎꯠꯀꯤ ꯈꯥꯎ ꯃꯆꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯦꯂꯩ ꯃꯃꯤꯠꯇ ꯎꯠꯅ ꯆꯥꯏꯁꯤꯟꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯥꯡꯂꯕ ꯃꯇꯨꯡ ꯃꯃꯤꯠ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯍꯣꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯦꯂꯩ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯀꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯦꯂꯩ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯜꯂꯛꯈꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯃꯍꯩ ꯇꯧꯗꯨꯅ ꯊꯥꯗꯣꯔꯛꯈꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯒꯨꯝ ꯁꯥꯒꯨꯝ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯧꯒꯨꯝ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯦꯂꯩꯅ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯕ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯔꯝꯗꯦ꯫ ꯃꯦꯂꯩ ꯃꯐꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯑꯁꯨꯝ ꯀꯣꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯣ꯫ ꯈꯔ ꯑꯃꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯗꯨꯅ ꯆꯥꯊꯣꯛꯅꯔꯤ꯫ ꯈꯔ ꯑꯃꯅ ꯑꯐꯪ ꯑꯐꯪꯕ ꯁꯥ ꯑꯃꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯗꯨꯅ ꯁꯦꯒꯥꯏꯗꯨꯅ ꯆꯥꯅꯔꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯦꯂꯩꯗꯤ ꯃꯕꯨꯛ ꯑꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯃꯈꯩ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯦꯂꯩ ꯉꯁꯥꯏ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯥ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯎꯔꯦ, ꯀꯣꯅꯨꯡꯒꯨꯝꯂꯕ ꯈꯔ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯂꯩꯔꯤꯕꯗꯣ꯫ ꯃꯗꯨꯒꯤ ꯊꯣꯡꯖꯤꯟꯗꯁꯨ ꯊꯣꯉꯥꯛꯄ ꯁꯥꯒꯨꯝꯂꯕ ꯈꯔ ꯉꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯦꯂꯩ ꯃꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯊꯣꯛꯂꯕ ꯃꯇꯨꯡ ꯁꯥ ꯑꯆꯧꯕ ꯑꯃ ꯍꯥꯠꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯝꯕꯣ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡ ꯃꯦꯂꯩ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯗꯨꯗ ꯉꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯊꯣꯉꯥꯛꯄ ꯑꯅꯤ ꯑꯗꯨꯅ ꯃꯦꯂꯩꯕꯨ ꯆꯪꯕ ꯌꯥꯈꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯂꯩꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯒꯤꯗꯃꯛ ꯌꯥꯝꯅ ꯍꯥꯎꯔꯕ ꯁꯥ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯪꯕꯗꯒꯤ ꯃꯍꯥꯛ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯝꯗꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯔꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫
ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ